Pauche di jumpa Oiba Marui Pau Kharab de Togeri, India that Nongmada COVID-19 like Hidaba, Lising Amagazani Supnamapan, Oikhre. India da coronavirus na naban Nongmagi Masing Kangwang Thengnakhre, Haukipapung Kunmari de Lena Asana Mioi, Lising Marfudra Taruk Sangmayang Thengnakhre, Luinan Anaba Lising Amagazani Supna Mapan Sikhre. Ngasi ayuk government data na lebak kasi da coronavirus na naba apun ba masing lakh ni pumanga yele hay na udkhre. Masigi mamang kinometa su lebak kasi da Mioi Lising Marfudra mga chatet kuntra mga layna asin at nakhe. Ngasi ayuk pawada lebak kasi ki coronavirus na naba masing lakh ni pumanga lising umponitoy chamri taraga mari Yaokhre. Haujuk pawada anapa lakh kuntra mga lising ni puganitoy rom naba fakhre punna anapa lising umputaret hen sikhre. Malinggi oina Mioi kror ani kat lak marfu henna nakraba pandemic asina chokpada India na khwaidagi thina chokpa ani suba lebak oire topa pau amadana Kolkata police ki ahanba nupi officer extended sikhre. Kolkata police ki ahanba nupi officer in charge Debosri Chatterjee amasung mahakaloinaba ani car accident amada sikhre. Debosri Chatterjee haujik taragani thoi suba battalion ki commanding officer ne armed battalion commandant Debosri Chatterjee mahaki bodyguard Kapas Barman amasung driver Manwasa Tonglakpa gari aduna National Highway ani da khamdana leipa lengoi hapa truck amada ngasi irai numit ki ayu angan bada thomjin khibani. West Bengal ki Huni district da Dadur police station ki manung chanba hodla da Kolkata da ki Durgapur expressway da lakpa ki labi da Nupi police officer asigi khudong tipa thodok adu thokibani aina West Bengal police ki senior officer amana haike accident adu da soklaba makoi ahum IB Shadow hospital da thuna pukhatke adu pa makoi ahum layengba Doktor aduna makoi ahum adu loin maksire aina laukthokhe. Congress ki Thoumi Kunipan BJP da Yaokhre. Swastarpur district ki manung chanba Singhat Assembly constituency ki Congress ki Thoumi Kunganipan Congress ta ki toklaga BJP da Yaokhre. Makoi na BJP da Yaokhpada Chief Minister Nongthombam Birena Taramna Okhre. Chief Minister Secretariat ta pangthoki ba Congress ta ki BJP da Yaokhre Singhat SC ki Thoumi Kunipan adu ki manung ta Singhat Block Congress Committee ki President Henko Pau Elias ISP Hauki Vice President Jangkhongam Treasurer Kopsilam Secretary Ken Khongam ga loitana member kunmari BJP da Yaokhre Congress lagi toklaga BJP da Yaokhre Thoumi sing adu okladuna Chief Minister N Birena ai laingak na Swastarpur district asi hena mapung phana semkat na thorang tore Swastarpur district ki behiyang asi mori gi mawng da lalol itik tokhum oina semkat na bo honare laingak asin da lakpada ki miyam gi ana layeng ki thapuk da sel puthok pang amjatra pa Mioi sing da sel gi mateng piri loitana miyam gi jai fa thorang gi thapuk kya paikhatli haukiba sahi kara asida BJP lengak na lakpada gi lamdam asida hongba lakle aina su pau asina makhata na phongdorakle America da Lammei Chakpada taramanga sikhre Mioi lakh magai henna Chenthoknarakkhre Nokchup thangba US ki samudra torbanda mamangda amukta thokhidraba Lammei Chaklakiba aduda mi masing henna serakhiba yai haina official singna warning tawkhiba ga loinana Hajuk pawada Mioi taramanga sikraba amasung mi lakh maga henna mayum thadoklaga chelan khraba Lammei Chakpa adu ngasi pawba fire fighter singna muthatnaba honare record Oiba web sing amasung akang banong sichina akan banong sichina amuk inot haplaba pak joraba mairi sing aduna malem dagi tongana kaktat khraba California Oregon amasung Washington phawbagi pak joraba mafam aduda mai chakpa aduna kaya yamna mangtak pathon khrabagi aibagi asengba khangbagi oithokningai leitre California gi awang nongchup thangbat lam acre 746 000 gi akangbu umang phawtuna mafam kaya da mai chaklakibagi matungda ngarang sagol sin numidadi August complex phayar aduda state asigi itihas da khwaidi chawna mai chakpagi record oikhre haujuk pawbade state aduda lam acre million 2.6 hena mai chakre aina sagol chen ki numida waramda California phayar gi wangagloi amana haike Haukiba pung hundrani thoi khaktagi manungda mai chakpasing aduna chakhiba lamge changadu state asigi chahi gi changchattagi saruk ani hena chawre amasung yamtrabadu town manga de ayamba saruk mangtakhre aina California gi governor Ken Brown na aike Nagalambaromda Abdul Nasir da Nungna Landrarakpadagi Handakta MLA gi pham thadokhraba Abdul Nasir ngasi numidang pung 8 makhairom tarakpada Lilong makha laikai konjen chamrau thongmaya da anaba ama hangba chatpada mafam adugi miyam auruktuna Nungna Landrarakpadagi mafam dudagi phangba pauna hai EX-MLA Abdul Nasir mafam duda lakpa yaroi haina laikai adugi Mioi kharana phongdokhiba wafam thawoidana changchalagi haibagi wahuda masing jamlaba miyamna EX-MLA asigi gari da Nungna thajilakhe Mahaki tata heksa adugi maningi windshield glass kai ki amasung Scort ki gari amasung Akai atoi Thokkhre
masing yamlaba miyamna attack torokpaduna maram oiraga khudongthibat nangba yaba tanpham adumaktada Thobal District Police ki SP Dr. Sarangtem Ibomchana losingba tim ama sangsilaktuna miyam aduba control tawraga EX-MLA Abdul Nasir Police ki garida haptuna maphamdudagi puthorakhi aire panba yabadi Abdul Nasir Congress dagi BJP saugatnaba MLA Oiba Thokkhre matungda mahake worker singna yamna kanna jadabadagi BJP da yaukidabani amasung miyam ka mahakagi mari lapthoknarakkhibani Aroibada content sing asigi maroiba pau khara asi pau damjari pamari local news YouTube channel amade Facebook page asidagi yengbiru pupna makputhaga jari loinana channel asina dom kanarabadi subscribe like and share to bakaw bigu nupuna mapu amkana thagachari